Manipur anuba lengak semlakiba amadi semlakibada kuki emere sing yaushin biganu ngapigani yaushin kibabu yaningdaba phongdoktuna Suruchanpur district amadi kuki zona taba mafamsingda irang horakre hairi Suruchanpur da ngarang numidang wairam miyamgi protest rally ama satki rally adu Central Security Force amadi State Security Force na athing ba pirakpadagi nakalani gi marakta sauna unkhana irang thoki khongjang loisingi marakta lambi thingduna khongjang sangsinba amadi lambida mai thabagi thabak chathaki irang adubu laksinaba sangkiba Central Security Force singda khongjang loisingna nungna thomki loinena khongjang loisingsu asopan yauki hairi Security Force ki maike dige tear gas cell kaya kapag loina blank fire tawduna irang adu laksinaba honaki adu bahojik phawgi wenadi irang adu da miyoi kya sokhi habagi sabsaba paw leitre adu ngasi total shutdown Chatthagani Touramba adu Suruchanpur gi mafam kharadadi mami takide hairi school college amadi nongda tawba thabak thoram sing mahusagum miyamna pangthonari haina pawgi likhuna mana phongdorongli amaronda ngasi thengna thorki ba kuki students organization gi serol mada KSO Suruchanpur district na ngasi district asida Chatthagani Touramba total shutdown adu Khudaktagi horga matam kharagi Tourambha hairi loinena kuki women organization for human rights ki rally da mapung fana sagot kani haina KSO gi serol sina phongdorongli